ngasi miyuba kunayda nongna sapo pirakliba world news channel singda lagi iposandokba kaw makai maki maramdada nainaraga lehankriba interstellar object amani 3i Aliens 3i Aliens ki karamba maguna miyuba kogi wakalonbu chalang halibano 3i Aliens asi Tasengnamak Comet amara natraga alien civilization ge alien spacecraft ama Oirabajatla Interstellar object asigi mamangda akogi solar system da hanana object ani lakre ahanbada Oumuamua ani subadana 2i Borisov ne yamna strange oiba Oumuamua gi video channel asida hanana thagatchakrabani aduna hena mabutan khangbinaba channel asida changbiduna Oumuamua gi video amuktang yengbiyo video sigi marak thakna mayang imphamda karigumba khara haijari channel asi mayang gi pungning wakat ngaktang oisu pothanaba amadi wakal losing khajiktang oisu hendanaba channel asi nongna hangjabani karigumba video si wo thengnabi ba yengbi ba chini nausingna adom adongi marupsingda video si share tawbiduna channel asibu mayang gi seba tawbada tengbang hanbiyo 1st July 2025 Chile gi Rio Hutaro da leiba asteroid terrestrial impact loss alert system isam Aliens hariba station asina Hubble Space Telescope ki matengna discover takhe 3i Aliens ki asoba se Aliens station ahanba discover tawa matamda market diameter se 20 km rom chaw sangkhi aikoigi solar system na nagsalakliba makai market chaw gi size handarkle August month the yengsilwa matamda 3i Aliens ki asoba se 10 km rom oiri maramde 3i Aliens ki manungda volatile ice haibadi carbon dioxide amadi carbon monoxide sing limit ki maisana sodokduna gas amadi dust particle on thokibagini mahaki size na asum pitharglaba so Oumuamua amadi Borisov interstellar object ani sidagidi anna yamna heli chawba 3i Aliens hek yengbada comet amadi mali comet amagi maung mato haibadi gas amadi dust particle singna mamaigomna maki matungda inadun chatli comet amagi maung mato ka chap manaraba interstellar object ase maki kari karamba sajatna scientist singa wakalon chohenduna masi comet sumande alien spaceship ama mali haina fongdo halibano scientist singi makok ngawli base masinane maki yamna yang paiba speed amari trajectory line asine 3i Aliens ki speed se 61 km per second oiri nomen comet amadagi sa mga hina yang pai haiba takpani Aliens ki speed na Oumuamua gi speed taki so yamna heli amuk ka hina nga halibadi mahaki gravitational amadi lepo laitana Oumuamua gi batung innaba sinani isam hairabada masamana comet oirabasu doctor pataba khudimakti comet natte karan ngaktani mahani tauriba 3i Aliens ki khungchapanariba scientist David Jewin na fangdoropagi matung inna 29 October 2025 ta 3i Aliens ki arapase akogi numittagi 203 million kilometer ki arap oirani haina phongbokli July 2025 ta Harvard University gi astrophysics abiliyopna
news TV channel kayada amadi newspaper singda 3I Atlas asi comet natte mahaki behavior si yelurabadi alien spacecraft amani haina fo phongdokhrabani. So there needs to be some coordination among all. We are all in the same boat, and just like President Reagan said, I do think it will bring people together. When you have an external threat, people tend to unite, and that, in a way, is a messianic era. NASA ke scientist Darren Seligman no abiliob na haikribasing asi aranbani. 3I Atlas asi comet amani comet ki maung batogat chap manari. Mahang asum makataki 3I Atlas na ako'y numit tagi yam na lap na layriba na chapsan haibang ngamdrabaso 3I Atlas ki manung da comet amagi manung da fangba water molecule sing marang kay na fangi hay na fangdokke sa yinaringi cherkasida Regina University ki astronomer Samantha Lawler na NASA ke scientist da asum na hangke atopa solar system dagi sanglakiba 2I Boris na comet ki trajectory line na chalaga Oumuamua Amadi 3I Atlas na karigidamak chatribano. Scientists na yangsin na Oumuamua na amammaragda hekta sangkiduna hekta mangkribasina karigino. Tasengnamak Oumuamua na amammaragda hek sangkiduna mangkribase kaidawribajatla. Comet ayambana ako'y PRITHIVI natraga atong planeta tasinkiba ngaktani. Adugo Oumuamua Amadi 3I Atlas di lumike ako'y pairi adusu yamna yang na. Masidani alien theory na nabasing na Interstellar object ani asi Alien Spacecraft ama Soidana Oirani. Makoy na lumike ako'y pairi na layraga ako'y PRITHIVI amadi miyuba ako'ybo mikop kuding yingsiliba alien singi surveillance camera amara Tasengnamak Interstellar object ani asina namike ako'y point na layribase ngasi miyuba ako'yna mako'y manakta changsilipang ngamdanabara ngasi ako'y chocolate technology asina fall namike manakta sangsindana object ani asigi maramda tijan bahibase ako'y tokloy. Tijan badi layradana namit ki maisada mahi chene. Mayam sum mamang thapta amukta phaukanbirang khiroy. Miyuba ako'y na PRITHIVIda kuntalay taduna chawkatpagi lambida sangsalabibase ngasidagi hauna sahi 13,000 ngairi. Telaba sahi sida miyuba ako'y na nongmang asum chawkalaktuna ngasidi space ki taibangda lepo laytana kumang chawkalaktuna atopa planet ta kundalik taba yaba mafam thiri. Aduna karigumba miyuba ako'yna dinosaur ge matam haibadi ngasidagi sahi 66 million year ge matamdagi hauna kundalay taduna layramlabadi miyuba ako'ysu hainingay litana chawkatpada natana atop-atoppa universe chatuna karamba planeta jiba hingri haibase masana thijilamgani. Aiko'ydagi hanthaba planet singda layba miyoy singna aiko'ybu alien amagumna khanba haibase mahausani. Haukiba sahi kharasida interstellar object matang changlabibase aiko'ygi PRITHIVIda nucleus laigi hidanaba henkalakpa la lepa laytana tholakpa sinara.
ꯃꯊꯪꯗ ꯀꯔꯝꯕ interstellar object ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯉꯛꯍꯟꯈꯤꯗꯧꯔꯤ ꯉꯥꯏꯃꯤꯟꯅꯁꯤ